ꯁꯣꯏꯗꯕ ꯇꯥꯕꯗ ꯇꯨ ꯆꯨꯡꯕ ꯄꯥꯎ ꯑꯃ ꯇꯥꯔꯕꯁꯨ ꯊꯣꯡꯒꯥꯜꯗ ꯃꯤ ꯁꯣꯏꯗꯅ ꯂꯥꯡꯅꯔꯝꯒꯅꯤ꯫ ꯑꯗꯨꯕꯨ ꯆꯦꯛꯃꯣꯛ ꯂꯥꯎꯔꯝꯗꯦ꯫ ꯃꯄꯣꯛ ꯅꯨꯃꯤꯠꯅꯤ ꯍꯥꯏꯅ ꯃꯁꯨꯡ ꯃꯃꯥꯟꯅꯕꯒꯤ ꯃꯌꯨꯝꯗ ꯍꯔꯥꯎꯕꯣꯏ ꯀꯩꯕꯣꯏ ꯀꯦꯛ ꯀꯛꯀꯅꯤ ꯄꯥꯎ ꯇꯝꯕ ꯆꯦꯟꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯅ ꯄꯥꯈꯠꯄ ꯁꯛꯐꯝ ꯑꯃꯗ ꯂꯩꯀꯥꯏꯗꯨ ꯃꯆꯤꯟ ꯊꯨꯡꯅ ꯆꯦꯟꯗꯨꯅ ꯊꯤꯔꯨꯏ꯫ ꯆꯦꯛꯁꯤꯟꯅ ꯃꯆꯥ ꯑꯅꯤꯁꯤ ꯁꯦꯟꯅꯖꯕ ꯃꯃꯥꯅꯤ꯫ ꯄꯥꯈꯠꯅꯕ ꯌꯥꯎꯔꯗꯨꯅ ꯂꯩꯀꯥꯏ ꯃꯤꯑꯣꯏ ꯑꯃꯅꯤꯁꯨ ꯂꯥꯛꯇꯦꯅꯦ ꯍꯥꯏꯅꯗꯨꯅ ꯀꯣꯏꯍꯪ ꯍꯪꯅꯕꯗ ꯌꯥꯎꯔꯤ꯫ ꯊꯪꯅꯕ ꯄꯔꯦꯡꯗ ꯇꯥꯏꯕꯪ ꯉꯥꯟꯕ ꯂꯥꯛꯑꯝꯕ꯭ꯔꯥ ꯎꯔꯝꯕ꯭ꯔꯥ ꯍꯥꯏꯅ꯫ ꯂꯥꯛꯇꯦ ꯎꯗꯦ ꯉꯥꯛꯇ ꯍꯥꯏꯔꯛꯄꯗ ꯀꯣꯛꯆꯥꯎꯕꯤ ꯀꯥꯔꯛꯏ꯫ ꯇꯧꯐꯝ ꯈꯪꯗꯅ ꯂꯦꯞꯂꯤꯉꯩꯗ ꯂꯥꯛꯈꯤꯕ ꯇꯦꯛꯁ ꯑꯗꯨꯅ ꯃꯆꯥꯒꯤ ꯃꯐꯝ ꯈꯪꯂꯦ ꯍꯥꯏꯅ ꯍꯔꯥꯎꯒꯗꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯆꯥ ꯈꯨꯗꯣꯡ ꯊꯤꯕ ꯅꯪꯂꯅꯤ ꯍꯥꯏꯅ ꯄꯥꯈꯠꯀꯗ꯭ꯔꯥ? ꯄꯤꯕꯥꯁꯨ ꯀꯣꯜ ꯇꯧꯁꯤꯜꯂꯛꯏ꯫ ꯇꯥꯝꯅ ꯑꯉꯥꯡ ꯂꯩꯔꯕꯣ? ꯑꯩ ꯌꯧꯁꯤꯜꯂꯛꯑꯦ꯫ ꯉꯥꯏꯍꯥꯛꯇꯤ ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯅ ꯊꯥꯔꯛꯈꯤꯕ ꯇꯦꯛꯁ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡ ꯂꯩꯈꯤ꯫ ꯆꯨꯝꯕꯨ ꯆꯨꯝꯂꯝꯒꯗꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯂꯥꯟꯕꯨ ꯂꯥꯜꯂꯝꯒꯗꯧꯔꯤꯕ꯭ꯔꯥ ꯇꯦꯛꯁ ꯑꯗꯨꯗ ꯍꯥꯏꯔꯛꯂꯤꯕꯁꯤꯡ? ꯃꯥꯒꯤ ꯀꯔꯤ ꯂꯩꯗꯅ ꯑꯉꯥꯡ ꯑꯅꯤꯃꯛꯇꯣ ꯐꯥꯈꯤꯗꯧꯔꯤꯕ? ꯀꯅꯥꯅꯣ ꯃꯤꯑꯣꯏ ꯑꯁꯦ ꯆꯤꯡꯅꯕ ꯊꯤꯕꯗ ꯊꯣꯔꯛꯇꯦ꯫ ꯆꯪꯈꯣꯟꯕꯗ ꯈꯔꯗꯤ ꯆꯤꯡꯅꯕ ꯄꯣꯛꯏ꯫ ꯑꯇꯣꯞꯄ ꯃꯉꯣꯟꯗ ꯌꯦꯡꯁꯤꯜꯂꯛꯄ ꯃꯤꯑꯣꯏ ꯑꯃꯠꯇ ꯂꯩꯇꯦ꯫ ꯇꯥꯝꯅ ꯇꯥꯕ꯭ꯔꯣ? ꯑꯉꯥꯡ ꯐꯪꯂꯕ ꯍꯥꯏꯕ? ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ, ꯀꯣꯟꯅ ꯐꯣꯟ ꯇꯧꯔꯛꯀꯦ ꯍꯥꯏꯔꯒ ꯐꯣꯟ ꯄꯠ ꯀꯛꯊꯠꯂꯤ꯫ ꯐꯤꯕꯝ ꯑꯗꯨꯃꯛꯇꯗ ꯍꯥꯏꯒꯠꯂꯛꯄ ꯒꯥꯔꯤ ꯑꯃ ꯈꯥꯝꯗꯨꯅ ꯀꯥꯈꯠꯂꯤ꯫ ꯗ꯭ꯔꯥꯏꯚꯔꯗꯨꯗꯁꯨ ꯍꯪꯉꯤ, ꯖꯤꯄꯦ ꯌꯥꯕ ꯅꯠꯇ꯭ꯔꯣ? ꯌꯥꯅꯤ ꯌꯥꯅꯤ꯫ ꯗ꯭ꯔꯥꯏꯚꯔꯗꯨꯁꯨ ꯇꯥꯝꯅꯥꯒꯤ ꯑꯊꯨ ꯑꯀꯥꯏꯗ ꯈꯨꯝꯕꯤꯔꯛꯈꯤꯕꯅꯤ꯫ ꯁꯥꯡꯂꯕ ꯀꯤꯂꯣꯃꯤꯇꯔ 19 ꯍꯦꯟꯕ ꯂꯝꯕꯤꯅꯤ꯫ ꯌꯥꯝꯗ꯭ꯔꯕꯗ 20 ꯃꯤꯅꯠꯁꯇꯤ ꯆꯪꯂꯝꯒꯅꯤ꯫ 20 ꯃꯤꯅꯠꯁ ꯑꯗꯣ ꯀꯔꯝꯅ ꯁꯤꯠꯇꯨꯗ ꯐꯝꯂꯒ ꯂꯩꯒꯗꯕꯅꯣ ꯈꯜꯂꯨꯕꯗ ꯀꯣꯛ ꯉꯥꯎꯏ꯫ ꯄꯤꯕꯥꯗ ꯇꯦꯛꯁ ꯑꯃ ꯊꯥꯏ꯫ ꯑꯉꯥꯡ ꯂꯧꯕ ꯆꯠꯂꯦ, ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯔꯣꯜ ꯍꯥꯏꯔꯛꯀꯦ꯫ ꯄꯨꯡ 2 ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯑꯩꯅ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯔꯛꯇ꯭ꯔꯗꯤ ꯄꯨꯂꯤꯁ ꯀꯧꯔꯒ ꯊꯤꯔꯛꯑꯣ꯫ ꯄꯤꯕꯥꯗꯤ ꯍꯥꯏꯔꯛꯂꯤꯕ ꯋꯥꯍꯩꯁꯤꯡꯗꯨꯗ ꯉꯛꯄꯣꯏ ꯄꯥꯈꯠꯄꯣꯏ ꯌꯥꯝꯅ ꯊꯨꯅ ꯐꯣꯟ ꯇꯧꯁꯤꯜꯂꯤ꯫ ꯀꯩ ꯇꯧꯕ ꯌꯥꯎꯔꯕꯅꯣ ꯃꯥꯁꯨ ꯄꯥꯈꯠꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯇꯥꯝꯅꯥꯅ ꯐꯣꯟ ꯄꯥꯏꯔꯛꯈꯤꯗ꯭ꯔꯦ꯫ ꯇꯦꯛꯁ ꯑꯃ ꯊꯥꯖꯤꯜꯂꯤ꯫ ꯑꯉꯥꯡ ꯀꯥꯏꯗ ꯂꯩ ꯍꯥꯏꯅꯣ ꯇꯥꯝꯅꯥ? ꯀꯥꯏꯗꯅꯣ ꯅꯪ ꯆꯠꯇꯣꯏꯁꯦ? ꯑꯃꯨꯛꯁꯨ ꯊꯥꯖꯤꯜꯂꯤ꯫ ꯏꯕꯥꯅꯤ ꯆꯠꯁꯤ, ꯅꯇꯣꯝ ꯆꯠꯀꯅꯨ꯫ ꯃꯦꯁꯦꯖ ꯊꯥꯔꯛꯄ ꯐꯥꯎ ꯍꯜꯂꯨꯗ꯭ꯔꯦ꯫ ꯃꯈꯨꯠ ꯑꯅꯤꯅ ꯐꯣꯟꯗ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯒ ꯄꯥꯈꯠꯄ ꯄꯨꯝꯅꯃꯛ ꯐꯥꯊꯅꯕ ꯍꯣꯠꯅꯩ꯫ ꯇꯥꯟꯖꯥꯗꯨꯗ ꯌꯥꯝꯅ ꯊꯨꯅ ꯇꯦꯛꯁ ꯑꯃ ꯅꯝꯕꯔ ꯈꯪꯗꯕꯗꯨꯗ ꯊꯥꯖꯤꯟꯈꯤ꯫ ꯑꯩ ꯍꯧꯖꯤꯛ ꯏꯇꯣꯝꯇ ꯂꯥꯛꯏ꯫ ꯇꯦꯛꯁ ꯁꯤꯟ ꯇꯧꯈꯤ꯫ ꯈꯨꯗꯛꯇ ꯔꯤꯄ꯭ꯂꯥꯏ ꯂꯥꯛꯏ꯫ ꯑꯩꯈꯣꯏ ꯒꯥꯔꯤꯗ ꯂꯥꯛꯀꯗꯕꯅꯤ, ꯅꯁꯥꯒꯤ ꯒꯥꯔꯤꯗ ꯂꯥꯛꯄ ꯌꯥꯔꯣꯏ꯫ ꯀꯔꯝꯕ ꯒꯥꯔꯤꯗ? ꯂꯥꯛꯐꯝ ꯊꯣꯛꯄ ꯂꯥꯛꯎ꯫ ꯄꯥꯈꯠꯄꯅ ꯍꯦꯜꯂꯛꯄꯅ ꯁꯣꯔ ꯏꯆꯠ ꯆꯠꯅ ꯍꯣꯜꯂꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯄꯥꯔꯀꯤꯡ ꯌꯧꯔꯦ꯫ ꯒꯥꯔꯤ ꯈꯥꯝꯃꯒ ꯚꯔꯥ ꯖꯤꯄꯦꯗ ꯄꯤꯊꯣꯛꯂꯝꯂꯦ꯫ ꯃꯇꯥꯏ ꯑꯃꯗ ꯂꯦꯞꯂꯒ ꯇꯦꯛꯁ ꯏꯅꯕ ꯍꯣꯠꯅꯔꯤꯉꯩ ꯑꯃ ꯐꯠ ꯄꯥꯏꯁꯤꯜꯂꯛꯏ꯫ ꯀꯪꯂꯥ ꯒꯦꯠ ꯃꯅꯥꯛ ꯕ꯭ꯂꯦꯛ ꯐꯣꯔꯆꯨꯅꯔ ꯑꯃ ꯈꯥꯝꯂꯤꯕꯗꯨꯗ ꯀꯥꯈꯠꯂꯣ꯫ ꯇꯥꯝꯅꯥꯁꯨ ꯍꯣꯕꯦ ꯍꯣꯕꯦ ꯂꯥꯟꯊꯣꯔꯛꯏ꯫ ꯇ꯭ꯔꯥꯐꯤꯛ ꯄꯨꯂꯤꯁ CRPF ꯈꯔ ꯂꯩꯔꯤꯗꯨꯗ ꯍꯦꯜꯞ ꯍꯥꯏꯅ ꯂꯥꯎꯕꯗ ꯆꯦꯟꯐꯝꯗꯤ ꯂꯩꯔꯣꯏꯗꯕꯅꯤ ꯃꯤꯁꯛꯇꯨꯒꯤ꯫ ꯑꯗꯨꯕꯨ ꯃꯆꯥ ꯑꯅꯤꯒꯤ ꯊꯋꯥꯏꯅ ꯍꯦꯟꯅ ꯂꯨꯝꯈꯤꯕꯅ ꯏꯐꯣꯡ ꯐꯣꯡꯅ ꯐꯣꯔꯆꯨꯅꯔꯗꯨꯒꯤ ꯃꯅꯤꯡꯗ ꯀꯥꯈꯠꯈ꯭ꯔꯦ꯫ ꯗ꯭ꯔꯥꯏꯚꯔꯗꯨꯁꯨ ꯑꯃꯨꯕ ꯇꯨꯄꯤ ꯑꯃ ꯎꯞꯄꯤ, ꯃꯆꯤꯟꯕꯥꯜ ꯃꯥꯛꯁ ꯑꯗꯨꯒ ꯑꯃꯨꯕ ꯁꯟꯒ꯭ꯂꯥꯁ ꯑꯃꯅꯤ꯫ ꯃꯁꯛ ꯎꯒꯦ ꯐꯪꯗꯦ꯫ ꯐꯅ ꯁꯥꯡꯅ ꯒꯥꯔꯤꯗꯨ ꯊꯧꯔꯛꯏ꯫ ꯍꯣꯏ ꯃꯥꯏ ꯑꯃꯠꯇꯁꯨ ꯍꯥꯏꯅꯗꯦ꯫ ꯑꯋꯥꯡ ꯑꯋꯥꯡꯕ ꯕꯤꯜꯗꯤꯡꯁꯤꯡ ꯇꯥꯝꯍꯧꯔꯦ꯫ ꯂꯩꯔꯛ ꯑꯃꯗ ꯑꯃꯨꯛꯁꯨ ꯁꯥꯡꯅ ꯊꯧꯖꯤꯜꯂꯛꯄꯗ ꯐꯥꯔꯝ ꯍꯥꯎꯁ ꯑꯃ ꯑꯅꯤ ꯂꯠꯀꯛꯅ ꯏꯆꯤꯛ ꯆꯤꯛꯅ ꯁꯥꯕ ꯃꯐꯝ ꯑꯃꯗ ꯌꯧꯔꯛꯂꯦ꯫ ꯇꯦꯛꯁ ꯑꯃꯃꯨꯛ ꯂꯥꯛꯏ꯫ ꯆꯪꯉꯛꯑꯣ꯫ ꯇꯥꯝꯅꯥ ꯒꯥꯔꯤꯗꯩ ꯆꯣꯡꯊꯩ, ꯀꯨꯝꯃꯤ꯫ ꯍꯥꯊꯨ ꯍꯥꯊꯨ ꯐꯥꯔꯝ ꯍꯥꯎꯁ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯛꯂꯒ ꯃꯆꯥ ꯑꯅꯤꯕꯨ ꯀꯧꯏ꯫ ꯉꯥꯟꯕ! ꯇꯥꯏꯕꯪ! ꯉꯥꯟꯕ! ꯐꯣꯟꯗꯨꯗ ꯑꯃꯨꯛꯁꯨ ꯌꯦꯡꯉꯤ꯫ ꯃꯥꯅ ꯆꯪꯒꯗꯕ ꯀꯥ ꯇꯥꯛꯂꯛꯄ꯭ꯔꯥ ꯍꯥꯏꯅ꯫ ꯃꯤꯒꯤ ꯁꯃꯤꯜ ꯐꯪꯕ ꯀꯥꯒꯤ ꯊꯣꯡ ꯑꯃ ꯎꯔꯦ꯫ ꯌꯥꯝꯅ ꯊꯨꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯆꯥꯎꯕ ꯃꯥꯟꯅꯕ ꯑꯉꯥꯡ ꯑꯅꯤ ꯁ꯭ꯄꯥꯏꯗꯔꯃꯦꯟꯒꯤ ꯗ꯭ꯔꯦꯁ ꯁꯦꯠꯂꯒ ꯂꯩꯔꯝꯃꯤ꯫ ꯃꯥꯅ ꯆꯪꯉꯛꯄ ꯎꯕꯗ ꯑꯉꯥꯡ ꯑꯃꯅ ꯁ꯭ꯄꯥꯏꯗꯔꯃꯦꯟꯒꯤ ꯃꯇꯤꯟ ꯃꯈꯨꯠꯇꯒꯤ ꯊꯥꯗꯣꯔꯛꯄꯒꯤ ꯇꯥꯏꯞꯇ ꯃꯈꯨꯠꯇꯨ ꯇꯤꯡꯊꯣꯛꯂꯒ ꯄꯤꯆꯤꯌꯨ ꯈꯣꯟꯖꯦꯜꯗꯨꯗ ꯇꯤꯡꯉꯛ ꯉꯥꯟꯕ! ꯉꯥꯟꯕ ꯁ꯭ꯄꯥꯏꯗꯔꯃꯦꯟꯒꯤ ꯗ꯭ꯔꯦꯁ ꯁꯦꯠꯇꯨꯅ ꯍꯦꯔꯣ ꯁꯥꯔꯒ ꯂꯦꯞꯄꯤ꯫ ꯇꯥꯏꯕꯪꯁꯨ ꯆꯞ ꯃꯥꯟꯅꯩ ꯗ꯭ꯔꯦꯁ꯫ ꯇꯥꯏꯕꯪꯒꯤꯅ ꯕ꯭ꯂꯦꯛ ꯃꯆꯨꯒꯤ ꯁ꯭ꯄꯥꯏꯗꯔꯃꯦꯟꯒꯤ ꯗ꯭ꯔꯦꯁꯇꯨꯅꯤ, ꯔꯦꯗꯅ ꯄꯤꯛꯅ ꯌꯥꯎꯕ꯫
งานบางน่ะรีนั่นนำละก็เบลกยามดีพิโซลดูดาฮาร์อมอันคิดนะมาม่ากิมันนักแต่พิโซลอดูอุดนะบะงานบะเจนสิลีมาม่ากิมันนักยอรมได้ดาอันนั้นบะตาสดูดานานทุระก็อุปากอุบนะตุบสินคีมาม่าอินสไปเดอร์แมนกิไมคุมนะอุบครบสูคอนเจลดาปีระก็กับขลัยฮาวนะพิริปสุนักละมาดกีไปชิลเลยตามนาเจนสิลละก็งานบะบุมาคุยอันนี้จังดูนหุกลีฟิริปนักโกกตัวอบลีบะไมคุมหลักทอรักปะกะมาซัมมานาอีพันพันนะอินุ่งนุ่งชีนาว้ากับเครปาบุงเลยบากพูเกมวยนี่จ่าดอุสตาวายาบระไฮระกะมาจานุปามปั๊มขัดละกะเลยบากตุดะมาคงนัดทิลลีอันนี้รักอหุมลักตามนาได้พิริปกิมองดาปุระโศกจัดเครมาจาสิดาปาบุงไฮนสิจินนับวะฮิโดตูจุงคีฮาวสักสุมาญาณเมียนตาบังงำดันเลบลีพิริปดามามิดกุบตะยิงดูนาไตบังสูมาโกมาไม่ปุลับโอปีบาไม่คุมหางดอกละกะตาตูงานบะโซปรายนี่ยิงีพิริปกิงักซัมดูดางานมาขุดมาจาอันนี้นะทงใบทงดาบอยจีนกอนสิละกะเล็งซุมดามังักอิตีนงาทักคีตามนายามดะทูนามาขุดอันนี้มักตินทกละกะงานบะบุลองนบอนี่งานบะละอิมาปังกียมจะจัดละสิงานบะหันนกยิงลักตีมาขุดเยตุนะมาม่ากีมาขุดตัวอินทกีพี่บัมสงหงคิดามาม่าดูดีปักขัดปะดลอยเลยมาจากีมาองดากลักขมันบสุภาวรักเลยพี่เรปนมุนคิดระเล่าคิดระให้นะมากลับนิกปะฮาวระบันีงานบ้าละอ้อยบันเองงานมันนะน่าอ้อยปาบุงเงินไหนนี่พี่เรปมาจากีวายดานุ่งสีบันทุมัดคิดนะนกเฟตเตาคีนกหลักปะมีนกตามามิดอันนี้มักสุงางสิเลยอุพักษาดนะนับคราบงานบกิมันกันดาตับนะนุ่มชีนนานบีงาไซโดมานะทงอาดการีข้ามละกเลยริงเงไตบังงานบกเจนทอรกีอ่างอันนี้กิมันนักตะการีข้ามสิลักตุนักคุมทารักปดางานมาได้ปีบ้าออยระบอยฮาราวสักขีบันีออยรำดับดูดสุกตัวกะอสนักที่เหมาดุยนาบดูสุมาจากีวายวัตาดาพิริปะตามนาบุนิงสิงเลยอดูว่าอ่างอันนี้ดูดจงสิลละกะมาบุมาสักตักโลเดน้ำหาบมาองสุดคิดอมตะยามกามอ้อยนจังสินคีนบานิวุกันงายโนไตบังปิสุมคุซิลละกะพิริปะได้ยิงีงานบสุมาสักขังดับพิริปะดาติงกยิงีพิริปะตามนาจันครกะการมันิงดกีมานะอ่างอันนี้กิตุหันบาสไปเดอร์แมนนี่เดรสกะงานบกิสิงบอตลดูกพุทโธรีงานบเจนสิละกะบอตลดูตับลวีไอ้กิบอตันนี่พิริปะนกละกะนามานะตุมินนปิโธรีนี่อสุมให้รักปะดงานบะมามาบุสาวกีพิริปะมันนำปอลับนอนทารังกะงานบะไตบังสิกนากิมาลีอ่างอันนี้มักเดรสตัวอูบดาฮาราวนันลงนบจงสิเลยพิริปะตุงนลอละกะไอ้นักตลาดจะดีปีรอยงานบดีห้อยให้นะตรงขัดขี้เกตวิไตบังนำมาขุดพารกะอังกันละอากาเกไกปัจจัตตัวนี้งานมันนะนางแห่งจักไอเดียสินะป้ามีให้เรื่องการีดางำไปงำตะบอยกาขัดขี้ไตบังสิมานาวปากีมาตุงอินาดุนะจังสิลักปะดาพิริปะนมาติงปังเลือกาขัดเลยเท่าตัวรักเลยงานมันนะบ้าเตกิบเนาะอิมานนะไกกิบอตันปิโทอีโนมาจินที่มางเคหายพิริปะงางอันนี้ดูกีเบอร์ดีนี่หายบ่ฮักตะขังเลยนกเฟตเต้านะมาเนี่ยกิบนี่เค้กสุกอดอยนี่งานมันนะนังกันนาโนพิริปะนะมามานะปาบุงมาสักดักรออันนี้ดูติงกยิงอีพิริปะดามามังเดเทลีบะมีเรดูดกิอุยนกเฟตเต้านะเทกิโนปาบุงละอากาฮาราวดรีน้อยนะฮาราวดรีไอ้มุจัดครนี่งานบัตไตบังอันนี้จับมันนะยารอยหายแล้วก็ไปสิลักตุนะตรงลมที่การีเท่าริบมาปาดาพังดะไว้พารีพิริปนกละกะจัดลอยพากีโตวันนี้ปาบุงการีเท่าเกหายแล้วปะดูดะท่าโดรีนานเคลากตัวดูนบานิกิสไปเดอร์แมนกิเดรสโตสไปเดอร์แมนตะกิลาวจัดลูบังกินี่นามานะให้ดอกตรองานมันนะอิมานนะอิปาดีในเตะไปซาตานมาจัดขี้ให้ยังไว้เจ้าละนากันนี่ให้พิริปนะ
पैसा सुता ले हौजिक दी चलरोय ngan matai bang mapana adum na hairak paduda harau ki phirepa tusilubagi iki kesin nakraba ngan bubu tamna gi manak tagi puthorak laga balcony du da thorai hangsit lang duna mapa macha le minna khibodo ka manung dagi tamna na yingli ngasai fortuner thorak paduna eron ni mapa macha makhoi mari thanam laga madi gari thodorakle pulapna leihobado makhoi thopa tawrasanu haina thamlambani ningol gi mapam gi thongal mapada khami gari do somda hek lakpada tawba magi mathongni thajarudana ngasidi ningol activa thodorakle thongal dudagi ikon kona leplam masa mangla taibangla khanna phuk hagutuna yingi mangdina tre mamitna serana na obasu oidre ningol gi matung inaraga gari tapli thorai ningol maso tungda kar amatan cha chanabagira speed mana rubagira inarak paman baduda amuk amo mirror du dagi chingna na yingi khangdadi khangdok lagi haina gari du khamlakpada eron gi gari sutap na khamki kanabu oiri ba haina yinglinge eron na gari dagi kumtharak tuna nokphet manak ta changsili thabok jalera ningol mikup ama ni tumin leiraba tung ngasai de tanara ise nang oire aidi kana malure ero nok laga namit singbra yingmani mit singbra na yingmada mayam gi chai charam gada ba kitanga osite na phuhan ge tawrure eron sunoi nok pada ingna rasi leibani rasi maying taradri lumang da thadarakli ba saina laibak matai da tarai tentakna jin adumaga white sat adumaga mangondagi hina lam ngana mitmangda lepli ningol madi maisa kayana sakchu phauba thokpa ngamdrabani watana leiraba kuchu kumin sitna na langtrik langlaba eron gi manakta kuina leplubado magi mai thongi masek mangal amuk ki hina thoklamnaroi kamai tawrige nungairi haiba pakhum asiga loinana maksilak pamai thongda eronna thumna yenglamlaga tapna nungai tradi nungai ti haigadabani ningol no phet tawsinnaduna chinung illaga nungairak pra yenge wabagi hairuradi yenguba khuding aigi awatpana pik thalli wahai aduna masada haifam khangdaba chaina ama yelai wa haifam khangda makhut khutum chena tasanjai nungaina thamjaningbi aduna maithong iman manna punsigi lanpham kanna soknaribagi masek mangal yaude fura dalanda thamlabadi kanana so namthubi bangam loidaba saktam ama mathong chadaba yumbalna mangan bikre kuchu kumen thokte masamana sitna nahate maithong da aki amogi potlam amatta su yaude thamoina latuna thamjabi misak amana asiguma phibamda uragabo erona nungai ba hongnabra adubo upai leite khutum singliba thamoi gi saktam lotsinna kanna honari suti changdoraba sida sum leira dabra changidi dorambani changre changla sotopa company amada oina changasirana khalli yum kei pan khiroidro ero noklaga handang mapoki oina de yum palaroi mathang mapok ta suthajade palo hairagana ibani amuk thengnasi ningona makhata na wa hairaktringe ero na wa samjilai phare chathoro nong phado thengnabada sungkaunasi si hairam laga handuna lak laga gari da kakhalai ningol maso gari thokre ero di masado sum tokphom khanglaktre thamoido sum arumba posak amana nansilakpagum ka hina lumthakre mind divert ngak tongnaba bluetooth samaga isai thai hek thabaga magi punsigi yamna chanaba isai amo oina hek tarari saglai nangbu nungsizabana warobasu haika leihowani
ꯑꯩꯒꯤ ꯇꯝꯂꯝꯗ꯭ꯔꯕꯤ ꯂꯥꯛꯈ꯭ꯔꯕꯤ ꯅꯨꯡꯁꯤꯕꯤ ꯅꯪꯕꯨ ꯄꯦꯟꯊꯣꯛꯄ ꯇꯝꯂꯤꯕ ꯊꯃꯣꯏ ꯑꯁꯤꯅ ꯃꯩꯆꯥꯛꯁꯤꯃꯗꯤ ꯀꯥꯎꯔꯣꯛꯁꯨ ꯉꯝꯗꯔꯦ ꯏꯁꯩꯗꯨ ꯐꯠ ꯃꯨꯊꯠꯂꯒ ꯁꯣꯔꯗꯨ ꯐꯨ ꯀꯥꯝꯊꯣꯛꯏ ꯉꯥꯟꯕꯒ ꯇꯥꯏꯕꯪꯒ ꯃꯣꯟ ꯃꯣꯟ ꯂꯥꯎꯕ ꯐꯃꯨꯡ ꯑꯗꯨꯗ ꯐꯨꯅꯔꯤꯅꯤ ꯍꯥꯏꯗꯅ ꯗ꯭ꯔꯦꯁꯇꯨꯁꯨ ꯍꯣꯡꯉꯨ ꯌꯥꯗꯅ ꯄꯛꯐꯨꯗ ꯐꯨꯅꯩ ꯃꯆꯤꯟꯗꯁꯨ ꯐꯨꯅꯕꯒꯤ ꯃꯈꯣꯜ ꯊꯣꯛꯍꯜꯂꯤ ꯐꯤꯔꯦꯞꯄꯒ ꯇꯥꯝꯅꯥꯒ ꯕꯦꯜꯀꯅꯤ ꯑꯗꯣꯝꯒꯤ ꯒ꯭ꯂꯥꯁꯅ ꯋꯥꯜ ꯈꯥꯕ ꯐꯛꯂꯥꯡ ꯑꯗꯥꯏꯗ ꯊꯥꯔꯤꯕ ꯁꯣꯐꯥꯗꯨꯗ ꯇꯥꯝꯂꯞꯅ ꯐꯝꯃꯤꯟꯅꯔꯤ ꯃꯃꯤꯠ ꯑꯅꯤꯅ ꯇꯥꯝꯅꯥꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩꯔꯤ ꯑꯃꯨꯛꯁꯨ ꯍꯥꯏ ꯅꯪꯅ ꯐꯅ ꯂꯣꯠꯅꯕ ꯍꯣꯠꯅꯔꯁꯨ ꯅꯣꯡꯃꯗꯤ ꯑꯩꯅ ꯈꯪꯉꯛꯀꯅꯤ ꯍꯥꯏꯕꯁꯦ ꯈꯪꯗꯕ꯭ꯔꯥ ꯅꯆꯤꯟꯗꯨꯗꯒꯤ ꯇꯥꯒꯦ ꯍꯥꯏꯅ ꯉꯥꯏꯔꯛꯄꯅꯤ ꯑꯗꯨꯕꯨ ꯇꯥꯝꯅ ꯅꯪꯅ ꯍꯥꯏꯗꯦ ꯑꯉꯥꯡ ꯑꯅꯤ ꯑꯁꯤꯅ ꯃꯄꯥ ꯌꯥꯎꯗꯅ ꯍꯤꯡꯕꯗ ꯅꯪ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯗꯕ꯭ꯔꯥ ꯃꯄꯥ ꯑꯩ ꯂꯩ ꯂꯩꯅ ꯃꯄꯥ ꯃꯁꯛ ꯇꯥꯛꯇꯕꯗ ꯅꯪ ꯄꯥꯞ ꯍꯥꯏꯕꯗꯨ ꯀꯤꯗꯕ꯭ꯔꯥ ꯅꯪꯉꯣꯟꯗꯒꯤ ꯏꯆꯥꯁꯤꯡꯁꯦ ꯁꯦꯠꯇꯨꯅ ꯄꯨꯕꯁꯨ ꯑꯩ ꯉꯝꯃꯤ ꯅꯪꯕꯨ ꯋꯥꯔꯧꯕ ꯁꯥꯎꯕꯒꯤ ꯃꯇꯤꯛꯁꯨ ꯆꯥꯕꯅꯤ ꯑꯗꯨꯕꯨ ꯁꯤꯒꯤ ꯃꯔꯝꯅ ꯇꯣꯉꯥꯟꯅ ꯊꯝꯈ꯭ꯔꯒ ꯅꯪꯅ ꯋꯥꯔꯝꯒꯗꯕ ꯄꯨꯝꯅꯃꯛꯇꯨꯅ ꯑꯩ ꯋꯥꯔꯧꯕ ꯁꯥꯎꯕꯁꯨ ꯍꯩꯌꯨ ꯌꯥꯗꯦ ꯐꯤꯔꯦꯞꯄ ꯇꯞꯅ ꯃꯈꯥ ꯇꯥꯅ ꯄꯤꯁꯨꯝ ꯑꯅꯤꯃꯛ ꯈꯨꯖꯤꯜꯂꯒ ꯇꯥꯝꯅꯥꯕꯨ ꯅꯥꯟꯊꯣꯛꯍꯟꯕ ꯉꯝꯂꯣꯏꯗꯕ ꯃꯑꯣꯡꯗ ꯌꯦꯡꯈꯤꯗꯨꯅ ꯉꯁꯤꯃꯛ ꯍꯧꯖꯤꯛꯃꯛ ꯌꯨꯝꯗ ꯆꯠꯁꯤ ꯂꯧꯊꯔꯝꯕ ꯇꯥꯝꯅꯥꯁꯨ ꯐꯠ ꯅꯣꯟꯈꯠꯂꯛꯇꯨꯅ ꯉꯝꯃꯣꯏ ꯏꯟꯗꯣꯝꯆꯥ ꯄꯥꯕꯨꯡꯆꯥꯅ ꯅꯪꯉꯣꯟꯗ ꯃꯤꯠꯌꯦꯡ ꯑꯃꯠꯇ ꯌꯦꯡꯍꯜꯂꯣꯏ ꯏꯃꯥꯒꯤ ꯃꯤꯆꯩꯅ ꯅꯪꯕꯨ ꯁꯣꯛꯍꯜꯂꯣꯏ ꯇꯥꯝꯅꯥ ꯅꯪ ꯑꯩꯕꯨ ꯊꯥꯖꯧ ꯇꯣꯈꯥꯏ ꯇꯣꯈꯥꯏ ꯇꯥꯕ ꯌꯨꯝ ꯑꯃ ꯑꯣꯏꯍꯟꯒꯨꯝꯁꯤ ꯇꯥꯝꯅꯥ ꯈꯨꯝꯗꯦ ꯌꯥꯅꯤꯡꯗꯕꯒꯤ ꯃꯃꯤ ꯆꯥꯎꯅ ꯇꯥꯔꯤ ꯐꯤꯔꯦꯞꯄ ꯃꯃꯤꯠꯇꯨꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯂꯨꯊꯅ ꯌꯦꯡꯂꯒ ꯁꯥꯎꯔꯪ ꯇꯧꯅ ꯑꯩꯅ ꯍꯥꯏꯁꯦ ꯇꯥꯕ꯭ꯔꯣ ꯅꯪꯅ ꯌꯥꯅꯤꯡꯗ꯭ꯔꯒꯅ ꯅꯇꯣꯝꯇ ꯆꯠꯈ꯭ꯔꯣ ꯏꯆꯥ ꯑꯅꯤꯁꯤꯗꯤ ꯑꯩꯅ ꯄꯨꯔꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯀꯤꯖꯕ ꯍꯥꯏꯔꯛꯀꯅꯤ ꯄꯥꯈꯠꯈꯤꯕ ꯋꯥꯍꯩꯗ ꯇꯥꯝꯅꯥ ꯄꯥꯈꯠꯈ꯭ꯔꯦ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯌꯥꯔꯣꯏ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯇꯧꯅꯤ ꯍꯥꯏꯕꯒꯤꯅꯤ ꯑꯩꯅ ꯉꯁꯤ ꯐꯥꯎꯕꯗ ꯃꯤꯌꯥꯝꯅ ꯃꯌꯨꯝ ꯑꯇꯣꯞꯄꯗ ꯄꯥꯜꯂꯨꯔꯦ ꯍꯥꯏꯅ ꯑꯊꯤꯕ ꯖꯨꯒꯣꯠ ꯆꯥꯗꯕ ꯋꯥꯍꯩ ꯋꯥꯇꯥ ꯍꯪꯒꯣꯏꯕ ꯃꯤꯡꯊꯣꯜ ꯐꯪꯂꯒ ꯂꯦꯜꯂꯛꯈꯤꯕꯁꯨ ꯑꯩꯅ ꯈꯥꯡꯈꯤꯕ ꯃꯤꯅꯣꯛ ꯃꯩꯁꯥ ꯃꯌꯥꯝꯗꯣ ꯅꯪꯒꯤꯗꯃꯛ ꯅꯠꯇꯦ ꯏꯆꯥ ꯑꯅꯤꯒꯤꯅꯤ ꯅꯪ ꯏꯆꯥ ꯑꯅꯤꯁꯦ ꯄꯨꯕ ꯌꯥꯔꯣꯏ ꯀꯥ ꯍꯦꯟꯅ ꯀꯤꯔꯗꯨꯅ ꯇꯥꯝꯅꯥ ꯃꯁꯥ ꯅꯤꯛꯈꯤꯕ ꯐꯤꯔꯦꯞꯄ ꯐꯨꯛ ꯍꯧꯒꯠꯂꯛꯏ ꯇꯥꯝꯅꯥꯒꯤ ꯃꯈꯨꯠ ꯂꯥꯝꯅꯕ ꯍꯣꯠꯅꯕꯗ ꯍꯟꯗꯣꯛꯂꯒ ꯇꯥꯝꯅꯥꯁꯨ ꯀꯥ ꯍꯦꯟꯅ ꯈꯣꯟꯖꯦꯜ ꯅꯤꯛꯂꯒ ꯅꯪꯅ ꯑꯉꯥꯡ ꯑꯅꯤꯁꯦ ꯅꯅꯥꯛꯇ ꯄꯨꯈꯤꯗꯣꯏ ꯑꯣꯏꯔꯗꯤ ꯃꯐꯝꯁꯤꯗ ꯑꯩ ꯊꯋꯥꯏ ꯊꯥꯗꯣꯛꯀꯅꯤ ꯐꯤꯔꯦꯞꯄ ꯈꯣꯡꯂꯩ ꯊꯨꯅ ꯆꯪꯁꯤꯟꯈꯤꯗꯨꯅ ꯃꯉꯣꯟꯗ ꯁꯣꯛꯄ ꯀꯤꯔꯕ ꯇꯥꯝꯅꯥꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯒ ꯊꯝꯈꯤ ꯂꯨꯈꯝꯗꯨꯗ ꯃꯈꯨꯠ ꯅꯥꯝꯃ ꯑꯗꯨꯅ ꯅꯥꯝꯃ ꯑꯃꯅ ꯈ꯭ꯋꯥꯡꯗ ꯀꯣꯟꯁꯤꯜꯂꯒ ꯃꯊꯥꯗ ꯉꯥꯊꯍꯜꯂꯤ ꯅꯤꯛꯇꯨꯅ ꯍꯣꯜꯂꯤꯕ ꯁꯣꯔ ꯑꯗꯣ ꯑꯃꯗꯤ ꯀꯤꯗꯨꯅ ꯄꯥꯏꯊꯣꯛꯈ꯭ꯔꯕ ꯃꯤꯍꯨꯜ ꯀꯧꯁꯤꯜꯂꯒ ꯇꯞꯅ ꯇꯞꯅ ꯍꯥꯞꯆꯤꯟꯕꯤꯔꯒ ꯑꯉꯝ ꯇꯥꯅꯕ ꯍꯥꯏꯕꯗꯨꯗꯤ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯒꯤ ꯃꯔꯤꯗ ꯌꯥꯎꯗꯦ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕꯗꯤ ꯑꯁꯦꯡꯕꯅꯤ ꯑꯩ ꯉꯥꯏꯒꯦ ꯇꯥꯝꯅꯥ ꯅꯪꯅ ꯂꯧꯅꯤꯡꯕ ꯃꯇꯝ ꯂꯧ ꯑꯩ ꯉꯥꯏꯒꯦ ꯉꯥꯟꯕ ꯄꯥꯏꯊꯣꯔꯛꯂꯒ ꯃꯃꯥꯕꯨ ꯂꯥꯛꯇꯅ ꯏꯟꯊꯣꯛꯈ꯭ꯔꯒ ꯃꯄꯥꯗ ꯇꯥꯞ ꯀꯣꯟꯁꯤꯜꯂꯤ ꯑꯩꯒꯤ ꯏꯄꯥꯅꯤ ꯅꯪꯅ ꯑꯣꯏꯕ ꯌꯥꯔꯣꯏ ꯇꯥꯝꯅꯥꯁꯨ ꯃꯆꯥꯒꯤ ꯃꯇꯧ ꯎꯔꯒ ꯍꯤꯅ ꯃꯄꯤ ꯇꯥꯏ ꯃꯆꯥꯅ ꯃꯄꯥ ꯅꯤꯡꯖꯕ ꯃꯄꯥ ꯎꯕꯗ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯍꯦꯟꯈ꯭ꯔꯦ ꯃꯄꯥ ꯉꯟꯅ ꯀꯥꯏꯅꯈꯤ ꯃꯥꯒꯤꯁꯨ ꯃꯃꯥꯅ ꯂꯪꯐꯩ ꯆꯠꯈꯤ ꯍꯥꯏꯅ ꯈꯨꯝꯈꯤꯕ ꯃꯤꯀꯨꯞꯇ ꯀꯔꯝ ꯀꯥꯟꯗ ꯍꯜꯂꯛꯀꯅꯤ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯏꯇꯠ ꯇꯠꯇꯅ ꯍꯪꯈꯤ ꯀꯣꯟꯊꯣꯡꯗ ꯃꯄꯥꯅ ꯂꯪꯐꯩꯒꯤ ꯄꯣꯠꯌꯣꯝ ꯄꯨꯗꯨꯅ ꯍꯜꯂꯛꯄ ꯉꯥꯏꯈꯤ ꯃꯃꯪꯗꯁꯨ ꯇꯠꯇꯅ ꯃꯄꯥꯅ ꯈꯥꯎ ꯑꯆꯧꯕ ꯑꯃ ꯅꯝꯕꯣ ꯄꯣꯔꯒ ꯄꯥꯕꯨꯡ ꯍꯜꯂꯛꯏ ꯏꯆꯥꯊꯣꯏ ꯍꯥꯏꯅ ꯂꯥꯛꯈꯤꯕꯅ ꯀꯣꯡꯒꯥꯏꯅꯤ ꯑꯗꯨꯕꯨ ꯉꯥꯏꯅ ꯉꯥꯏꯅ ꯑꯁꯦꯡꯕꯗꯗꯤ ꯂꯥꯛꯈꯤꯗꯦ ꯃꯄꯥ ꯂꯥꯛꯇꯦ ꯍꯥꯏꯅ ꯃꯃꯥꯗ ꯀꯞꯈꯤꯕꯁꯨ ꯀꯌꯥꯅꯤ ꯃꯆꯥ ꯑꯅꯤꯁꯤꯁꯨ ꯃꯄꯥ ꯑꯃꯨꯛ ꯍꯪꯉꯤ ꯃꯃꯥ ꯀꯤꯕꯒꯤ ꯅꯤꯡꯉꯥꯏ ꯇꯧꯈꯤꯗꯕꯅꯤ ꯇꯥꯏꯕꯪꯁꯨ ꯆꯦꯟꯁꯤꯜꯂꯛꯏ ꯑꯉꯥꯡ ꯑꯅꯤꯅ ꯃꯄꯥꯒꯤ ꯐꯥꯏꯒꯟ ꯑꯅꯤꯗ ꯅꯥꯝꯃ ꯅꯥꯝꯃ ꯐꯝꯂꯒ
sophada punna phaminaduna wari saba uraga tamna mamai leiduna thoraklaga kahagi wangmada kappi machin baduda yalakpa ina phina phibun namlaga kapthoi inama kaurakpaduda yenglakpani thoisu angangi gift box achauba ani lon khatuna koholaga leplami kaplingi changsilakpu uhodre ikaiduna mapido phat phat taithoi machinda tapna solai ma'am inama adoi mingaudo ai ikaise mingsum kaubiyoba hana khangnadringei ni inamagi mingaudo aikhoibu imung amani haina accept tobidaba male tamna walang amata sungangdana mapido lepanaidana nanthei phirip anamabu singna lalambagi khudamni thoina mabu khangduna leiramba mabu nungsibu utlakpa phirip anamabu nungsibiramdrabadi makhoigi mari khangdaba thoida mabu lumna laupa nungsibagi mami kaisu taramloi thoi tapna kaigi kapinu inama changsilaga manamabu konsinbi nanganda tapna tapna nanbi sanglaba chahida watlakpa achauba hoba ase mapa oiba misak asini mama aduna napa asini haina takpa nangdringe mapa na macha anigi mamangda changsinduna aina khoigi babungni haina taklambada penjakhiba pukning nungsibaso pumnamak amatta oikhibani borisna kaino haijingpot gi cake kaktung natte ko cake pure pung thengini cha ising so amatta sanadribani konaramba thadok nei tamna sumapido singna taithoi phiri pasu macha ani gi makhut samlaga thorai cake ki wari tahoba nganmana ai de cake pami thoisu onsilaktuna yingmani ngan baga taibanga spiderman gi dress se laga makok ki maikhum saruk toi haudana leplambadu thoi angang ani du nungsi mandana paisili aya side khoida gi copy ngakta borisna is mapai machabo mapa mandana topa maladi mi sinaroidro aduga taramde ngan bagi khazai de chuppi taibung so amu chuppaga angang ani mak chena konsili ngan mana kanna lawi ima naisabina kone e pulak to angang dugi wa heidu da noi tamna mamit ingangang na tumin da noi thoina ngini gi khazai da papim da tor ose som sat sina ngan bagi som da taibangi taibang nok phet mapagi makhuto kanna suya laga thoigi ye thangba khazai da chuppi ngan badi mapagi maning da hanjil laga ngammoi ai tanni adudi nangi gift taibang da pula pi thokhrani hairak padada paisilak laga thoigi oi thangba khazai da chuppi mama da onsilaga ngan mana imma cake amada dada ibani punno oiba yar ai gi tonganu borisna ngan ba nangi dudi chaini re cake ani tawbiyu su haiba nangi tongan ganu su haiba ngan ba kanna laraga tonganu haibne tamna nok phe tawna tongan ba cake ama piyu hayune lon su da manangdi boris no aga kakana laknabane ngan mana nakna ba kaina ichau chawgai borisna adudi ngan baga taibanga gi birthday pangthorase let's go ngan baga taibanga su ye kaina harauna chongi table apak patugi mathakta kg amamamgi tongan ba cake ani gi packing sidorakpada ngan baga taibanga pitring bring chongi cake ki design su spiderman gini thoina magi packing gift amamamduna ngan baga taibanga da amamam piraga happy birthday taibang ngan ba eron su hobe angang ani gi sanapot leiraga changsilai happy birthday taibang ngan ba iya harauna gift sinu da thakat kiduna ima kaka singja paisa yam pai mani bu taibang na yam ga se phajai he amuk sunu imayam singdo tamna ma phimarol iman manna mapa macha makhoi mari changsil handuna cake ka hanli ngan baga taibangana mapaga mamagada cake in bapumnamak boris na photo kan lauri order tawruba cake adugi mamangda piba tuminna family mama su changakpani piba gi moong du da nungai tre masu manakta tapna famtharaklaga tamna la aroi haibro piba tapna nungthilwai la age hojikti angang ani do halasi haiba yadre hai ibungo nang tamna phana nungsirasu
ꯃꯤꯒꯤ ꯃꯀꯥꯗ ꯈꯛ ꯌꯦꯠꯁꯤꯜꯂꯨꯅꯨ ꯃꯄꯥ ꯍꯤꯡꯂꯤꯕꯅꯤꯅ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃ ꯃꯄꯥꯅ ꯂꯧꯈꯤꯕ ꯍꯥꯏꯕꯁꯦ ꯃꯁꯥꯅ ꯇꯥꯕꯅꯤ ꯅꯪꯅ ꯇꯧꯔꯤꯗꯨꯗꯤ ꯃꯤꯒꯤ ꯃꯄꯣꯠ ꯃꯔꯜ ꯁꯪꯕꯤꯔꯨꯕꯅꯤ ꯄꯤꯕꯥ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯦ ꯃꯃꯥꯅ ꯑꯃꯨꯛꯁꯨ ꯊꯦꯝꯂꯒ ꯃꯇꯝꯗꯨꯗ ꯏꯃꯥꯗꯤ ꯍꯥꯏꯈ꯭ꯔꯤꯕꯗꯨꯅꯤ ꯅꯪꯅ ꯍꯣꯠꯅꯔꯤꯕ ꯄꯨꯝꯅꯃꯛ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯅ ꯃꯇꯦꯡ ꯇꯧꯕꯅꯤ ꯁꯤꯗꯒꯤ ꯑꯍꯦꯟꯕ ꯋꯥꯈꯜ ꯑꯃꯠꯇ ꯈꯟꯒꯅꯨ ꯍꯌꯦꯡ ꯇꯨꯡꯗ ꯅꯇꯣꯝꯇ ꯈꯛ ꯋꯥꯍꯧꯒꯅꯤ ꯍꯥꯏꯗꯅ ꯂꯥꯛꯀꯅꯤ ꯇꯥꯝꯅꯥ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯍꯣꯔꯦꯟ ꯃꯣꯏ ꯂꯥꯛꯑꯒ ꯂꯩꯔꯤꯕ ꯑꯉꯥꯡꯁꯤꯡꯁꯤꯒꯅꯦ ꯀꯦꯛꯁꯦ ꯍꯔꯥꯎ ꯍꯔꯥꯎ ꯀꯛꯃꯤꯟꯅꯔꯣ ꯍꯣꯠꯅꯕ ꯌꯥꯕ ꯍꯣꯠꯅꯔꯕꯁꯨ ꯑꯋꯥꯕ ꯊꯦꯡꯈꯥꯡ ꯀꯌꯥꯗ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯈꯠꯂꯕꯁꯨ ꯑꯣꯜꯂꯨ ꯌꯥꯗ꯭ꯔꯕ ꯇꯥꯝꯅꯥꯒꯤ ꯄꯨꯛꯆꯦꯜꯅꯤ ꯈꯪꯉꯤ ꯑꯣꯟꯁꯤꯜꯂꯒ ꯇꯥꯝꯅꯥꯅ ꯃꯥꯕꯨ ꯅꯨꯡꯁꯤꯔꯛꯂꯣꯏ ꯃꯔꯨꯞ ꯑꯃꯗꯒꯤ ꯑꯍꯦꯟꯕ ꯑꯃꯠꯇꯒꯤ ꯋꯥꯈꯜ ꯆꯦꯟꯗꯦ ꯑꯗꯨꯕꯨ ꯃꯤꯁꯛꯇꯨꯅ ꯑꯇꯣꯞꯄ ꯋꯥꯈꯜ ꯆꯦꯜꯂꯔꯣꯏ ꯑꯩꯁꯨ ꯋꯥꯈꯜ ꯍꯣꯡꯂꯒꯦ ꯍꯥꯏꯕꯗꯤ ꯌꯥꯔꯝꯗ꯭ꯔꯦ ꯃꯥꯅ NGO ꯈꯔ ꯇꯧꯔꯛꯄ ꯃꯇꯝꯗ ꯗꯦꯜꯂꯤꯗꯒꯤ ꯊꯣꯔꯛꯀꯗꯕ ꯅꯨꯃꯤꯠꯅꯤ ꯑꯦꯌꯔꯄꯣꯔꯠ ꯃꯅꯥꯛꯇ ꯇꯥꯝꯅꯥꯅ ꯃꯆꯤ ꯑꯃꯗ ꯇꯥꯁꯤꯜꯂꯒ ꯇꯨꯃꯤꯟꯅ ꯐꯝꯂꯝꯕ ꯃꯅꯤꯄꯨꯔꯗ ꯅꯠꯇꯦ ꯁ꯭ꯇꯦꯠꯀꯤ ꯋꯥꯡꯃ ꯑꯃꯗ ꯁꯛ ꯈꯪꯕ ꯃꯤꯁꯛ ꯑꯃꯅ ꯑꯗꯨꯝꯕ ꯐꯤꯚꯝ ꯑꯃꯗ ꯂꯩꯔꯝꯕꯗ ꯄꯤꯕꯥꯁꯨ ꯑꯦꯌꯔꯄꯣꯔꯠ ꯃꯅꯨꯡ ꯆꯪꯉꯝꯗꯅ ꯃꯅꯥꯛꯇ ꯆꯪꯉꯛꯈꯤ ꯇꯥꯝꯅꯥ ꯅꯠꯇ꯭ꯔꯣ ꯇꯥꯝꯅꯥ ꯐꯨꯛ ꯍꯧꯒꯠꯂꯛꯏ ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯔꯝꯃꯤꯕ ꯇꯤꯀꯦꯠ ꯀꯥꯎꯟꯇꯔꯗ ꯆꯪꯉꯒ ꯈꯨꯗꯛꯀꯤ ꯐ꯭ꯂꯥꯏꯠ ꯇꯤꯀꯦꯠ ꯑꯝꯇ ꯀꯛꯄꯤꯌꯨ ꯑꯩ ꯂꯣꯜꯂꯤ ꯐꯖꯅ ꯐꯥꯎꯅꯕ ꯉꯝꯗ꯭ꯔꯦ ꯅꯪ ꯁꯤꯗ ꯀꯩꯗꯧꯔꯤꯅꯣ ꯀꯅꯥ ꯂꯥꯛꯀꯦ ꯅꯇꯣꯝꯇꯔꯥ ꯍꯥꯏꯅ ꯅꯥꯛ ꯌꯦꯠꯇ ꯌꯦꯡꯈꯤ ꯑꯩ ꯀꯣꯟꯅ ꯍꯥꯏꯒꯦ ꯇꯥꯝꯅꯥꯁꯨ ꯍꯥꯊꯨ ꯇꯧꯕ ꯃꯇꯧꯃꯛꯅꯤ ꯄꯤꯕꯥꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯒ ꯈꯨꯗꯛꯀꯤ ꯐ꯭ꯂꯥꯏꯠ ꯇꯤꯀꯦꯠ ꯐꯪꯕ꯭ꯔꯥ ꯍꯥꯏꯅ ꯆꯦꯟꯕꯤꯈꯤ ꯑꯇꯥꯡꯕ ꯃꯃꯜꯗ ꯎꯆꯤꯟꯅꯥꯆꯤꯟꯅ ꯑꯃꯗꯤ ꯐꯪꯈꯤ ꯐ꯭ꯂꯥꯏꯠ ꯉꯥꯏꯍꯥꯛ ꯉꯥꯏꯃꯤꯟꯅꯕ ꯃꯇꯥꯡꯗ ꯇꯥꯝꯅꯥꯅ ꯏꯕꯥꯅꯤ ꯉꯁꯤ ꯊꯦꯡꯅꯩ ꯍꯥꯏꯕꯁꯦ ꯅꯪ ꯀꯅꯥꯝꯇꯗ ꯍꯥꯏꯗꯣꯛꯀꯅꯨ ꯅꯍꯧꯅꯅ ꯇꯞꯅ ꯑꯋꯥꯠ ꯑꯄꯥ ꯍꯪꯅꯕꯗꯒꯤ ꯅꯛꯁꯤꯟꯅꯈꯤꯕꯅꯤ ꯅꯨꯃꯤꯠꯇꯨꯗ ꯄꯤꯕꯥꯅ ꯇꯥꯝꯅꯥꯅ ꯃꯅꯤꯄꯨꯔꯗ ꯆꯠꯅꯕ ꯁꯤꯟꯕꯤꯔꯝꯗ꯭ꯔꯕꯗꯤ ꯐꯤꯔꯦꯞꯄꯅ ꯊꯤꯔꯛꯄꯗ ꯁꯣꯏꯗꯅꯁꯨ ꯐꯪꯂꯝꯒꯅꯤ ꯑꯅꯤꯃꯛ ꯀꯥꯏꯅꯔꯝꯗꯕꯁꯨ ꯌꯥꯏ ꯂꯥꯞꯅꯔꯝꯗꯕꯁꯨ ꯌꯥꯏ ꯄꯤꯕꯥ ꯇꯞꯅ ꯃꯄꯤꯗꯨ ꯃꯤꯠꯂꯨ ꯅꯥꯝꯃꯗꯒꯤ ꯁꯤꯟꯊꯔꯒ ꯅꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤꯅꯕꯗ ꯂꯥꯞꯅꯍꯟꯕ ꯃꯤꯁꯛꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯩꯁꯨ ꯑꯃꯔꯛ